Manipur da NRC chatnahallu haina ngasi Delhigi Jantar Mantar da Manipur gi tongan ba maheiroi lupsingna wakat meefam chathakhre. Wakat meefam adu People Population Commission lingna ba chathakibani. Wakat meefam adu da Manipur da haina yadaba maong da reserve forest sing khopchilakpa asidagi kallu mafam marang khangdana mising yam khalakpa mityeng sangbiyu. Demographic invention na maram oiraga victimize tawduna leiba pamde amadi yellow misingi right kanbiyu haiba placard kaya su sizinakhi.